Thank you sir. Nangi mama ko jaw we. Som da lai ai ma'am. Hi. Adugo som da itay ma. Hi. Itay mo ga chise ga ma sigam phaja bani ma'am. Aduna dada ga khoi ni sena chali ni. Mani mo mang da. Itay ma. Phamo nang phamo. Angang ai hai lak chani na. Nang hanubi dong tawi kayo no ha. Si drama sana pijam nuksi bane. Suwa. Ngai bro. Tema dada nang mo agdem kham si ai. Pam gare. Ay salam da yaw re ne ma'am sida joy sana retreat ana oinam da leiba resort chiga isokki dada ga itay mo khoina koi pubire yam phajai mafam je ma'am ju uchara ke ne video sanam jara somda sibananga dada ga mamang tha khare gate se main gate ama somda lei sidana parking to batai aduga samai changya ta sida mingsen ama su piri se mingsen sina khoi utna hoi mala sida le dada nasi anda salam da yor pagi pane salam da hai koi bu be koi thank you abunga thank you sir nangi mama khoi jaw we som da lai ai ma'am hi siba phajabra sida chiche lai re chiche haim cha tawpiro adugo somda itayma itayma ga chiche ga ma sigam phajabani ma'am aduna dada ga khoini sena chali ni mani mang da itayma khoi nang na le ju ngasi bok chat jai ko phajadi yam phajame ko inak nang na Cup này cup này. Ma'am, la ga ngak tang potha bai di am thi nungai le me oinam gi masigi resort se. Yam phajai hai ta le. Hai di mai te mana akhoi gi mai te ma'am gi samai na phajaba resort sa ba se. Kanglei park ka. Hiba wai san ami no. Ni. Ite mana kan na. Angang singa. Ite ma phamo. Ite ma phamo nang phamo. Angang ai hai lak chani na. Nang hanubi dong tawi kayo no ha. Si drama sana pijam nuksi bane. Ai sa ma'am isok the family. Som the family pamai the family kaksing the family. Family ngata na sau sare yam nungai da Manipur la ko jai da. Yam nuksi bane. Karim ta thona da bida ko na ngasi nuksi nei. Wa bungo ite mo khara in view ne. Ilu tamna yam na te ite pai na khutto. Khutta payo. Ah. Asam illi ni khong na. Iloi na illi jala. Suwa. Ngai bro. Ngai nang. Khoi na koi ba resort chiga myam school ki student khar chulae ado anam banan naga iche na naga angang sing athani yam nuksi ya na mo zui na mati man bi bane video se angang khai masak yam nuksi fresh itema nungai bro nangi hero ni koi bu birak tre ngasi aina koi bu birai sini na pona ikai khar ma lai the ma ja itema dada nang mo agdem kham si ai pam gare
ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥ ꯍꯠ ꯂꯩ ꯁꯤꯗꯩꯁꯤꯒ ꯐꯝꯃꯒ ꯆꯥ ꯕꯣꯔꯥ ꯑꯦꯅꯤ ꯑꯣꯔꯗꯔ ꯇꯧꯔꯒꯀꯣ ꯌꯥꯝꯅ ꯃꯥꯏꯟꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯗꯗꯥ ꯆꯤꯆꯦ ꯏꯇꯩ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯣꯏ ꯄꯨꯊꯣꯛꯄꯤꯔꯛꯄ ꯆꯠꯂꯝꯗꯥꯏꯁꯨ ꯑꯣꯏꯔꯛꯄꯒꯤ ꯍꯥꯏꯗꯤ ꯃꯐꯝꯗꯣ ꯀꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯆꯤꯜꯂꯤꯉꯩꯗ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯈꯣꯠꯄꯁꯦ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯔꯤꯐ꯭ꯔꯦꯁ ꯑꯣꯏ ꯃꯐꯝꯁꯦꯀꯣ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯒ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯐꯝꯃꯒ ꯅꯨꯡꯁꯤꯠꯁꯦ ꯆꯥꯔ ꯂꯩꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯂꯩꯔꯗꯤ ꯑꯁꯤꯒ ꯀꯔꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯏꯪꯉꯒꯀꯣ ꯆꯤꯡꯂꯣꯝꯗꯒꯤ ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯑꯗꯨꯒ ꯂꯩꯔꯤꯕ ꯚ꯭ꯌꯨ ꯑꯦꯡꯒꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯅꯥꯊꯣꯏꯕ ꯅꯨꯡꯉꯥꯏꯀꯣ ꯅꯍꯥꯟꯈꯩꯗꯤ ꯔꯤꯖꯣꯔꯠ ꯀꯩꯀꯥ ꯀꯣꯏꯕꯁꯨ ꯌꯥꯝ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯈꯔ ꯀꯣꯏꯊꯣꯛꯄꯁꯦ ꯑꯩꯁꯨ ꯀꯣꯏꯒꯦꯗꯤ ꯈꯟꯕ ꯆꯠꯂꯝꯗꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤꯕ ꯃꯃꯤꯡꯗꯣ ꯀꯔꯤꯕ ꯖꯣꯏꯁꯅꯥ ꯔꯤꯇ꯭ꯔꯤꯠ ꯖꯣꯏꯁꯅꯥ ꯔꯤꯇ꯭ꯔꯤꯠꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯌꯥꯏ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯈꯩꯁꯨ ꯀꯣꯏꯕ ꯌꯥꯅꯤ ꯅꯝꯕꯣꯜ ꯂꯩꯔꯥꯝꯗ ꯂꯩꯕꯅꯦ ꯃꯅꯤꯄꯨꯔꯒꯤꯈꯩꯁꯨ ꯆꯠꯇꯕꯁꯤꯡ ꯂꯥꯛꯄꯤꯔꯒ ꯁꯤꯗꯩꯁꯨ ꯀꯣꯏꯕ ꯌꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯦꯃꯤꯂꯤ ꯂꯥꯛꯄ ꯆꯞ ꯆꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯃꯨꯁꯂꯤꯝ ꯐꯦꯃꯤꯂꯤ ꯑꯃꯁꯨ ꯂꯥꯛꯏ ꯃꯣꯏꯁꯨ ꯑꯉꯥꯡꯁꯤꯡ ꯄꯨꯔꯒ ꯑꯗꯣ ꯃꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯄꯅꯤ ꯍꯥꯏꯗꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯉꯥꯡꯈꯩꯁꯨ ꯎꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯉꯥꯡꯈꯩꯁꯨ ꯃꯌꯥꯝ ꯊꯦꯡꯅꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯨ ꯇꯥꯔꯛꯇꯣꯏꯅꯤꯀꯣ ꯁꯦꯕꯥꯅ ꯃꯃꯥ ꯄꯄꯥ ꯇꯧꯕꯁꯤꯡꯁꯦ ꯀꯣꯛ ꯆꯥꯏꯌꯦ ꯗꯗꯥꯅ ꯅꯪꯁꯨ ꯇꯥꯔꯛꯈꯤꯗꯣꯏꯅꯤ ꯑꯩ ꯃꯌꯥꯝ ꯆꯥꯔꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗ ꯃꯀꯣꯛ ꯁꯥꯔꯛꯇꯣꯏꯅꯤ ꯃꯥꯁꯨ ꯑꯩꯈꯣꯏꯁꯦ ꯇꯝꯁꯤꯜꯂꯨ ꯅꯪ ꯇꯝꯁꯤꯜꯂꯨ ꯍꯥꯏꯁꯦ ꯃꯩ ꯃꯨꯊꯠꯂ ꯊꯥꯡ ꯍꯥꯏꯔꯛꯀꯅꯤꯀꯣ ꯇꯝꯁꯤꯜꯂꯨ ꯁꯤꯕ ꯀꯩ ꯌꯦꯡꯉꯤꯅꯣ ꯁꯨꯝꯗ ꯆꯪꯅꯤꯡꯉꯤꯔ ꯀꯩꯅꯣ ꯐꯖ ꯃꯌꯥꯝ ꯃꯐꯝꯁꯤꯗꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯑꯦ ꯗꯗꯥꯒ ꯏꯇꯩ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯄꯨꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯅ ꯑꯗꯨꯒ ꯃꯐꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯁꯨ ꯆꯠꯄꯤꯌꯨ ꯍꯧꯖꯤꯛꯀꯤ ꯖꯣꯏꯁꯅꯥ ꯔꯤꯇ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯔꯤꯖꯣꯔꯠ ꯑꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯏꯅꯥꯝꯗꯅꯤ ꯌꯥꯏ ꯐꯝꯄ Càng được chia gì chứ? Ai mama cái phần mặt kìa. Anh xe, anh masuk dulu. Jangan pohon bye bye ya kok. Dah, bye bye. Anh lấy gì? Anh lấy gì đi?
อย่าได้ปะ อย่างนี้อันนี้ไอ้